Manipur da logi wangmada mapandagi changlakpa mitop amasung miyan lakayana Khundasinduna leiriba si Hanna Khandoktuna Masagi Maramda Halhandringeida Meekok Thiba amasung Delimitation gi Thabak Toupham Thokte haina Maitai Tribe Union Mmtu na thokpa cherol amana hairi Union asigi organization secretary na ngasi thokpa cherol amana Delimitation tawdringeida Masagi Maramda minority taraktuna Masagi hakpumna magnam thabiraba furupasi kanjanabnabagi Maitai Indian Constitution ge Article 342 Clause 1 Makhada Scheduled Tribe Lista Hanna Halhandringeida Protection PU Hauzik Mitai amasung Kuki ge akan malana Kangkhong Tribe Maragasida Karigidamak Meekok Thiba ge thabagasi taha tawdaba yade haibagi firep laurakli Masi India ge aronba agenda amagi makhada tawribra haibasi leibak miyamna chawna chingnaba fawi hairi Manipur bukumja listing ama chamapan ninfumapanda India ga merger agreement tawkiba matamda agreement adugi article 8 ki clause 3 da India lengak na Manipur da akhanaba khudong chaba pigani haikiba adu ngasidi mitop miyancha singi hithangfam ama oiheliba asira haina su wahang hanglakli Manipur gi luraba tanfam asida miyam CSO singna Manipur kaiba yaroi haiba kholau asikhak lauduna leiba yaraktraba matam oire yelhomi mitai singi political demand kari na oigadage Furup asi mutkadabagi ngak yoraba matam asida aikhoina kari khongthang lobadage haibasi khangfam tho I haina makha tarakli